Numidangda hanidu tumna wakal sumkhalli aduga Barun Batrada phone tawi. Barun phone du paikhalli aduga hani hello ai hani ne Baruna kanano hani haibo wrong number ne hani na nate ai hani batra Dr. Joshina sperm mix up tawbado haina hai aduda Barun karino tingla kansida phone tawraglisina hai adai hani na iteima du pregnant oirabo haina hangki Baruna kaigino nang adu hangliduna hai hanina Monica su pregnant oire aduda hanglakbane haiki adai Barundu fuk launa hagotli aduga hanidu Barunda amuka hanglai teimadu pregnant oirabo haina adai Barun hai nang adu hanglido kaigino haina adai hanina kamaina hangluiduno aigi afaba quality di nangi nupida loina yaukre hairei adai Baruna sauraga nangi quality leiba ice cream leira pau yumsida thamoi aduga nangi angangi wadi yamna lamna thamko hairaga Baruna phone tu kakthatli aduga phone tu phamung makhada langthaki adai Barungi nupidu hawgalai aduga kaidoroge hangi Baruna nangsu pregnant masu pregnant kaino aikhoda tawrisibo haina hai ada deptina karigumba moina angangse lokthokpa yaroi harakladi kamai tongni haina Barunda hangi adai Baruna moigi mapabu mantri ro kaidobai yaroiduno nangi nabukta yawbani nang tawningba taw hai ada deptina senglabo haina hai Barun aisu khangde pare bikida hangnase haina hai bikidu Barungi machin nupigi nupa aduni mahak lawyer ne aduna mongonda call tawrami biki hoisu angang kamandana tumba yadabi angang du thiemlaga leirami aduda Barungi call lakpaduda phone du paikhatlami adagi Baruna hairei biki phone se khara thingnabdi tawre ai nang unaba pame haying amta unasi haiki adai bikina hoi unasi hairga phone du thamki nakal amadana haniga maki nupi Monica su wari sanarami aduda hanina hai masu pregnant soidana oiramgani aduga angangdu moina doctor da chatlaga lawthok tok male haina hai aduga monina adudi kaigi moi taibang pan simbiri ba ima siki da bajala haina hai aduga hanina hairei aigi quality leiba ice cream phau yumda thamoi hai adai Monica na moina nangi quality su khangdri kem khangano hai hanidu wakal ngaktang khalli aduga lepkhatlaga Monica da hairei moni pocha yomsilu aigi ichadu lokthok handanaba aina hotnagani haiki Barun amadi deptisu biki hoi unaki aduga pausing adu makhoida loina tamki biki amasung magi nupidusu paudu tabda yamna ngaki aduga Barun haiki aikhoina angangse lokthokibada kaisu kaiba leiteko adai bikina kaisu kaide pregnant oibaga child kungi manung paudi angangdu lokthokbada kaisu kaide adai Baruna sauraga madui doctor du aina case tawduini ko haina hai matamduda deputy case ka amta tawba yaroi mado afaba doctor ne karigumba media naga khangkradi hindi film namlaga release tum tawthorakani adai imung nasu loi khangnaraklani adai Baruna hai deputy abort awrse haina haiki deputy du wakalli yamna nungairamde adubu mahak abortion tawba taki makhoi hospital da lai aduga Dr. Joshina deputy da quick scan ama tawse changlao haina hai makhoi ani lab amada changlai Dr. Joshina deputy gi ultrasound lawi aduga magi mabukta yauriba pikliba thawai du yenghalli aduga hai deputy screen sida yengo masi angang amagi thamoine haina hai rei deputy na kegino nangna ngonu lagli di haina doctor du da haiki doctor du na ai khangi nang mama ama oiba pambado adubu ai nongonda force tawroi yam sensible oiba case ne atei amata khandabi nang angang sigi amta khalo nangi nabukta thamoi ama mihul hulline nupi amana mirolakpa haipse isorgi achoba thawjal amane adubu nangi case sidadi angakpa ama oire haibadi deputy se angang oibigi chance amata leitrabane adubu hantak pregnant oiba sida doctor fawba angakpa fanglibani adei deputy du angang lokthoktabi mayumda laki Barun na hai nang angang sigi khandringaida apangba nupadugi masaktu hana aningsingo pikliba angang amana hena singba heli adugumba nupadugi angangdu aikhoina kamaina yumsida thamduino haina hai adei deputy moigi angang nate aikhoigi ichani akhoigumba oidorine haina adei Baruna pare angangdu nupadugi 5% gumma lawre ekhalasi akhoi kamaina tawduino ba pare nangasi emotional yamna oire numit nini humni potharo aduga angangdu abort tawrusi
hai adai depti na barun madu ai ngam loi akoina tongni khalamba thabak se kayam lali haibse nang khangde thamoi ama mihul chongli thamoi dubu akoina hat kadabigi honaram lineba akoi murderer nate barun haina haiki adai khanghaudana mayumgi ring bell du kinglaki barun du thoklaga yengi aduga aniga deptiga oirami barun du moi oirambaduda khangi barun deptigi manakta thuna lai aduga moi lae haiki deptina moi haibu kanano hai adai baruna deptigi mabukta thillaga magi mapado hai adai baruna thong hangtokluranu ngaihat leiraga chatkhrsani hai deptina angangna ngangada buwado nganglakanu hairaga thongdu hangtoi aduga haniga monika gana itima khurumjari wa amata haigina lakpani hai adai deptina hayo hanina kaino mapalu sum hayo hairo imungda haige hairaga monika du puraga sasa changlai aduga barun du lepaga leirami hanina barun ki makutu soke tawi adubu barun du makutu sokna se yakide hani amasung monika yamna chammi aduna karisu khankide hanina angang dugi maramda wa haurai aduda barun kaigino angangi wari hauraklido hai aduda hanina spam du aigine hai adai baruna su mongoda yarusisu aigi spam ne adai monika adu hekta yabro xd aigine deptina su adudi x du aigine hai matamduda baruna kaino noi haini myamjibo yam taningdre aduga kaino noi anina pamnisina haina haniga monika gada hairammi adai hanina hairami char aikuna pambadi aigi spam na semba angang se fajana soida ngamdana thambiyu aduga sargi spam na semba angang sisu fajana thamdori haina baruna kumlai adu fajana thamba thamdaba aikoi karim darka tade akoina pamba haibabu nakoi anina aikoida disturb tawdaba asi khaktani adai baruna kaino nang haidubo iteima sarda fajana amta haibine angang sina taibong phawraklaba matamda kaida hondunyoba sarnadi aigi quality na saba angang se pamde haire ado angang se pamdragasu hayeng taibong phawraklaba matamda aikoida adum piro haiki adai baruna hoi yare hojik tha kyano march natra pare november da angang du unarani aduga lawro haina yamlaina haiki depti du saurai aduga haniga monika gada sauraga yam thuna thokro hairaga yumtu dei tanthoraki aduga barunda sauraga depti na hai kaino nang haido baruna kaino teamwork utline hai depti na angang se thamapan anaba waba kya khanglaga angang se unaro aduga moida pikhiduiba barun nang se mapa amo oiningbagi ithildu sungyaw yawde haina hai barun yawde mapa amo oiningbagi ithildu ai sungyaw yawde mathangdai nangina chasigi mapa du yumsida sukchang changhaloi haina haiki barun gi wadu tabada depti yamna nungairamde adai depti na ai hi cha aduga nangi nayum nangna asumna hairakani haiba ai sungta thajade lehawro nanga nayum sida nungaina hai aduda barun lehawge itanta lehawge hai aduga depti du thong hangtoklaga thoki thong hangtokpaga makhon tabaga baruna dipu haina kauraga sinthorai baruna depti du chattanaba fasana haiki aduda depti na hairai barun yare nangi wangang du yamna fajade aise maga nusinabai mawongda hai nangi du haina barunda hairammi adai baruna ai lale ai soikre haina hairai matamduda ikang khanghaudana potchai yawba gari truck ama thoraki truck tuda hani yawrammi barun amadi depti yamna ngakna yenglammi baruna anida hangi kaino sibo anina pardon me haina hairai adai baruna amuka kaino sibo haina hanglammi matamduda hanina nakoigi floor mathakta plate ama leibado ikoina lawrabani haina haiki aduga aniga monika ga makuttu samnaraga barungi makoktu lalaga manungda changki barun amasung depti yamna ngakna yengnaraga lehowi mathangi sinda barungi manau piga deptiga video call da wani sanarami deptina asumna hairami hanidu ai thajaba ngamde ai sum hainaraktre haina haiki adai masanupina hoi itema chumme ado building du da leibada aikoina karim tawbadi ngamloi haiki adai deptina ado angang du moigini haina claim tawbududi thingba tabani contract ama sembadi kari kai contract tu da asumna haiba taba angang se unaraba matung aikoigi icha da su makoigi hak amata leitaba amasung makoigi macha da su aikoigi hak amata leiroi makoigi spam oirasu haina haiki adai manau nupina haidai tema ai legality singdu check tawraga hairatlage haina depti da hairami mathangi sinda makoi tha ahum pregnant oire haibado ulai aduga monika su deptina yoga tawriba mafamduda lai aduga yoga puna tawminaki
Sengna hairabada hani amasung Monica di Barun hoiga mari naksinaba pambani. Adubu Barun hoina di pamdabani. Hani na su Depti na chatpa khuding senaki. Depti na shopping chatpa, walking chatpa, pumnamak senaki. Hawsik makhoi pregnant oibadu tha manga sujilae. Aduga contract tu su Barun na puraki. Depti na makhoi kauraga contract se sign tongna si haiki. Contract sign tongna ba numit ni. Barun washroom da changlaga ganja thaklami. Depti na Barun ganja thakle haibsi khangki. Adai washroom dudai thuna kauthoi. Tanja duda hani hoisu laki. Hani na Barun da hai. Sir thagachari. Contract ki matang da yumda kaurakpase aina hai. Adai Baruna sofa sida fammo haina hai. Barun du ka amda changki. Baruna changki baga Depti na hani da as. Ai khong yam na hamningle. Moigi washroom kai da leige amta hangbiyo na hai. Hani na nangbu mathaktai tawraga laktaine. Amuk tawninglaklabra haina no'i. Mana nokpadu ubada Baruna Depti da hai. Asinupa sina noklakpase hakchang se thak ni e. Mamai sida kutumna thiningba phawe hai. Adai Depti yare relax taw haiki. Adai makhoi ani thuklai. Aduga Haniga Monica kada cha natraga coffee thakadra hangi. Matamduda Hanina beer bottle ama pirakpa yaktra hai. Baruna beer bottle ama pi. Hani bottle du loina thakchinki. Aduga beer su chaba tumbada yamna kanai haiki. Matamduda ikhang khanghaudana Monica du mamoi hona thoklaki. Depti ising thaklaga lairambani. Monica na mamoi thokpaduda ising du kamthoraki. Barunga Haniga du yamna noklami. Monica na noi toilet kaida leige haina hangi. Aduga hawalai. Matamduda Baruna teima fajana chatlo amok nanthorakani hai. Wadu tabada Hanisu fajana noi. Baruna Monica da toilet tuki mafamdu takpiki. Monica du toilet da changki. Toilet da changki baga Barun ganja amok thaki. Ngahak leiraga Monica na Barunda akhoi nupadu amta kaubira ona haiki. Aduga Barundu Hani kauba chatke tawi. Aduga Monica du toilet dagi sat launa thoklai. Aduga yarani noi flash se yadabani hai. Barundu flash haibuda kanna noklaki. Monica na kaidorage nangna nokliduna hai. Adai Monica du library laboromda laki. Aduga hai noi library se yam faje hai. Baruna Hindi gi larik page hairagana somda leire haiki. Monica yani ai English su pai. Ai Guru Nanak University da English honors torokpani hai. Wadu tabada Barundu amok hena noklami. Monica du larik amma lauthagi tawbaga soibadagi tarai. Atuga Baruna woi. Adai Monica na hai as nangina pambom sidi yamna chawi. Aigi ichadu su nangina pambom dawna charakani hai. Matangduda Depti changlai. Aduga Barun haina kaurai. Monica na mana aigi mateng pangbiramini hai. Depti na mase mateng yamna pangpani haina hai. Adai Monica asigi lairik humang thokpa hingse asi oina parage hai. Adai Barundu amuke hena noklaki. Monica du Barun ki mawongdu hainadadana thokre. Depti na kaino aina somda contract tu purakpa ngaire. Adugo nangna somda nupi siga flirt tawnaramine. Adai Baruna noklaga flirt tawba nate mase yam nokninge haina hai. Adai Depti na yare contract tu kadaino haina Barunda haknami. Baruna kana noklaga humang thokpa ahingdu ki lairik tu ki mathakta leibani haina khumlai. Barun yam kana noklai. Contract tu Depti na lairik tu ki mathakta gi lokthoi. Aduga Hani hoina leiba ka da lai. Barun gi mawongdu hanaga iman manadi haibasi Hani ga Monica ga na khanglami. Adai makhoi na purakpa contract tu loktorai. Aduga contract tu da kari ige haibudu paraga yengnai. Ngahak leiraga Hani ga Depti ga du fuk launa hawalai. Aduga Depti na kaino sida iriba mayam se hai. Hani na su aikoi se paba khara thoktre na pang ida iri mayam se kaino hai. Depti na noini iri sidi kaino ba angang du charok lakanda English medium na tamhalu. Aduga charok laga athlete na traga rapper ohalu hai se kaino ba haina Hani da hai. Adai Monica na hawalaga adu kaidorage akoi ikubok tuna milkha singi fan ni. Aduga aikoi na Hani singi fan ni. Aduna icha du rapper ohengadabani hai. Adai Depti na sibu contract la natraga fagira haina hai. Adai amuk Depti na Barunda. Barun nang karim haira roidra hairami. Barundu nokrem haigrem tawi. Depti na hai noi aikoi na contract tu da iribadu kaino khangde haiba natro. Ai haige. Akoi gi chado pokpaga noi gi hak amata leite. Aduga noi na polak kadoriba na chadu jasu aikoi gi hak amata leite haibani.
asum haiki adai Monica na kaino hari dubo ai khoi tina se haina lakpani adubu noina thadatnaba hotnare deputy na hairei aduda khangde sign tau haiki matamduda hanina contract tu segairami aduga mafam sida amuk hana la oisi hairaga Monica mabaning thoki deputy tha tare surakpagi hospital check up la check up loibaga deputy na doctor angang sigi biological father ki medical history khangba pam hai adai doctor duna relax deputy angang se masaya na pai karigumba problem lairagasu aina nongda dum hairakani hai deputy na ai moise hana khangbu sunate aduna ai sum pakhatpani hai adai doctor duna adudi khangnabu hotno pakhal ido fanaba nang khakta nate pakhalise Monica su yam pakhatle aina deputy da haiki deputy na asing baro madi yam relax loina ui chahi khudingi pregnant oibai mongda hairaga makhoi ani nokminaki mathangi sinda Monica mayumda phone da wari sanaraga leirambani khanghaudana yumgi ring bell du kinglaki adai Monica du hararaga deputy da konsinki deputy na Manipuri sausi law hai Monica ara harau yarei aduga makhoi ani Manipuri du chaminai Manipuri chana deputy na Monica da hangi angang try to base kyam kuirage haina Monica na chahi taruk sure pregnant ani raksu oirure adubu anima kai kre hai deputy na hai ado adopt to badi yadabra hai Monica na aikhoi gi asengba I haiba ama pampakine hai Monica ki ipang pangjawa mataududa deputy yamna nuksiki nakal amadana hanina barundu bar amada kawi aduga mabanik chair amada phaminei barun kaidorage ai mafam sida kaurat lisibo ani sir noyumdadi wa amata fajana sanabam khangde get out mayamduna hauzik moni hoisu tha tare sujalae aduna akhoi nupa masen su wari fajana sanadri aduna sanasena tawbani hai adai hanina sir wari sanadringai da yumacha amamam thaksi hai barunadi thakloise haibani adubu hanina yadabadagi thaki mabanik yamna nungaiki barduda dance punna tominaki wari nungai ba kaya su sanaki wari sum sanabada hanina barunda wa ama hairami sir itai madu thatari surabanina thabak chalhaluranu noina thawa sadabida angang du karigumba soiraba ai kaya nungai roiko haina hairami adai baruna excuse me mana tawningma tawjabada kaidobai thingdoino aduga wari du yam personal oirakanu hai hanina khonu kitang kalapna kaino personal haibo ai sperm duna nagi nupida yaure aduga nangi sperm duna moni da yaure stay hena personal kyam oi hankise haino hai baruna nang adu haina bra ai mafam sida kaurise ai mafam sida la amdabane hena pai hai mabanik yam thina khanaki bargi mapuduna makhoi ani khana baduda khana dana ba hai matamduda hanina mamaida yu hijilli adai barundu bardu dei thoklaki adubu hanidi koilaw lawraga yudu thaklaga lehauri maduda bargi mapuduna polista phone tawraga hanidu fahanki barun mayumda halai mayum yaubaga deputy du fi thupaga lerami deputy na barunda kaidorage nangbo barun kesu tawde hai ehak leraga deputy na ngasi Monica une ado madi ki kawba hore aidi karim tawde tha tare surabani ki kawrakpa yarabani haina barunda hai adai baruna miku khotingi angandu ki maramda natradi wari leitrabo sor famning thina honba ngamdre angangi warida haina deputy da hairami magi wadu tabada deputy kadudagi thoki aduga mamitagi mapi taraki barunchu deputy ki manakta lai aduga ai lale harai matamjuda deputy na nang angangsigi attachment amata leitabra haina hangi baruna leite ai angandugi attachment amata leite aibu hat ke so hatoklo hoi angangdudi thamapan nangna puduini aduna nangdi attachment leibam thoe ado aidi attachment amata leite aduga angangse poaga joker manba mi singduda pige su pitho haiki adai deputy na hai nang masigi wase anirak sure engonda haiba hoi chumi nangna haido angangse pokpaga pithokhrasu nangdi kaibu tawruni pregnant oiba angang poknaba hotnaba kaisu leiba thabak nate natra kitang najaba khaktani irujabada samkenba injection khara kapa arum laiho hoba pamjaba fizol fawba setba fangdaba aduga chaningba su chaba fangdaba namakche khanglaga tumina atopa mida yetanaba lijabane barun mama oibigi hakchangse tha mapansida loina kathoklibane adubu nupa oiba noinadi kaisu leitana khaliba natra hairaga deputy yamna kapli barunsu deputy gi wadu tabada nungaitaba fawba horaki deputy na asumna amuk hairai
Barun, masibu karamba good news no. Masigi good news se taba numitudagi ibani ki marakta sambal ama khakre hairamlaga dipudu tatki. Adai Barun su tumba changlai. Ahingda yumgi bel du kinglai. Barun du haugatlaga thong du hangtoi. Aduga Monica du mapanda leirami. Aduga asumna hairi. Aibu doctor da amta pubiyo. Ay yam ware. Masu ngasidi yumda halaktri. Haina haiki. Adai Baruna dipu haina kawi. Adai makoi Monica du puraga hospital da laki. Hospital yobaga doctor na angang se unadaba yararoi hai. Deputy ado doctor tha tare sub da ngai ri kamaina tawduino hai. Doctor na angang du premature oire. Aduna unadaba yararoi. Magi nupada paudu ai haikrage hai. Baruna mai nupado phone paikate kamaina tawni hai. Doctor na pare formality sing se mensilamo haina barunda hai. Doctor duna deputy du mayumda pothana ba haiki. Adudai deputy du baruna cab service amada mayumda thaki. Pung khara leiraga nurse ama barun gi manakta lai. Aduga angang dugi mapa laklabara manungna changhaloo hai. Adai Baruna angang di kamai tawrage hai. Adai nurse duna angang di nupi ne. Kara serious oire aduna incubator da thamkre. Angang du yengningbro haina nurse duna Barunda hanglapmi. Adai Baruna yengninge hai. Nurse duna Barundu angang dugi manakta purai. Aduga angang du ubada Barun mamitagi mapi taraki. Doctor nupi du thoklai. Aduga Barunda hai. Premature oiraga pokpanina chor honba ngamdabani kem khan kanu hai matangda hani su laki angang du ki pibam du ubada haniga barunga konaraga kapki adai hani du Monica gi manakta lai aduga Monica na hanida nang angang du urabo hai adai hani na ure Monica du kappaga aichu magi manakta amta pubiyo narsida hairaga aichu ichadu gi manakta pubiyo na amta haibiyo haiki Haniga Monica ga angang dugi manakta laki. Angang du ubada Monica mamite ki pi taraki. Matam duda Barun su angang du yengba laki. Barun su yamna nungai kide. Barun mayumda amuk laki. Mayum yobaga deputy na angang di kamai tawre haina hangi. Adai Baruna incubator da lay huwi hai. Barun magi nupi gi manakta changsilai. Aduga ay yam lale. Ay na taruba mayamdo yamna lale. Ay ichabu yamna nuksiye haina hai. Nungalaga makoi ani haniga Monica gi manakta lai aduga Monica da machadu kaishu tawroi haina haiki Monica yamna kapki Barun ani amadi deputy angang du asoi angam yaudana bagidamak lai kurumba kaya su chatki hani su mamitagi pi tabasu lepa laikide machabu yamna nuksiki aduna mamitagi mapi taba lepa naikide doctor su angang du yam serious oire isor khoiramsi haiki makoi tafam khangkide Isorda thawni jaba aduga kapanatana upai amata leikide adubu nungmadi isorgi thawjaldigi angang du normal taduna mamagi manakta pusilaki makoi ngamkhai leitana harauki aduga makoi hospital du thadoklaga mayumda laki tha mari haujinkre dipti angang unabadu tha ani hentoraklaba fawbada angang unakide adubu nongma ahing amada ikhang khanghaudana angang unabagi matamdu yauraki Makoi pochai sing adu thuna yomsili tanja tuda Barungi makwang nabadu amung horaki yang wana makoi makada kumtharakle aduga makada haniga Monica gadu gari da ngairaga lairami adai makoi hospital da thuna laki hospital yobaga anina deputy du wheelchair amada hapaga pusilai aduga Monica na Barundu su wheelchair amada hapaga pusilai deputy angang du mai pangla unaki makoi angang nupa ama phangki Matang duda haniga Monica kasu changlai aduga makoi puna nokminaki matang duda film adu losinki ngasigi maktadi mayamdagi kainanabi ayaba lawjari mathanggi video da amuk thingnarasi aduga channel asi subscribe amadi share tawba kaubiganu aduga wari asi pambiragadi like tawbinamu mayambu amuk hana thagachari